ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤꯅ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯉꯥꯅ ꯑꯅꯧꯕ ꯑꯃꯗꯤ ꯑꯑꯣꯟꯕ ꯃꯄꯥꯎ ꯀꯌꯥꯒ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯉꯥꯏꯅꯕꯒꯨꯝ ꯖꯨꯔꯤ ꯃꯤꯌꯥꯝꯅꯁꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅ ꯉꯥꯏꯅꯔꯤ꯫ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤꯅ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯄꯥꯝꯗꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯍꯤ ꯑꯅꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯨꯟꯗꯥꯕ ꯈꯨꯡꯒꯪ ꯈꯔ ꯍꯥꯏꯕꯗꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯧꯁꯦꯝ ꯁꯕ ꯗꯤꯚꯤꯖꯟꯒ ꯇꯥꯏꯅꯕ ꯈꯨꯡꯒꯪ ꯈꯔ ꯕꯥꯕꯨꯈꯥꯜ, ꯕꯣꯔꯣꯏꯈꯥꯜ ꯑꯃꯗꯤ ꯁꯥꯕꯨꯘꯥꯠ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯒꯤ IDPꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯕꯤꯗ꯭ꯌꯥꯅꯒꯔ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤꯒꯤ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯥ ꯍꯦꯟꯅ ꯊꯣꯛꯈꯤꯕ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯈꯨꯡꯒꯪ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯌꯥꯎꯅ ꯃꯐꯝ ꯑꯅꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯖꯧꯒ꯭ꯔꯥꯙꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯨ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ IDPꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖ ꯁꯣ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯍꯣꯠꯅꯔꯤ ꯑꯃꯗꯤ ꯉꯁꯤꯃꯛꯁꯨ ꯕꯤꯗ꯭ꯌꯥꯅꯒꯔ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯔꯤꯕ IDPꯁꯤꯡꯒꯤꯗꯃꯛ ꯁ꯭ꯄꯣꯔꯠꯁ ꯑꯦꯟड ꯂꯤꯇꯔꯦꯔꯤ ꯋꯤꯛ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯖꯤꯔꯤ ꯃꯌꯣꯜꯗꯒꯤ ꯇꯥꯝꯅ ꯂꯩꯔꯤꯕ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯖꯧꯒ꯭ꯔꯥꯙꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯐꯤꯕꯝꯗꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯥꯏꯕꯗꯤ ꯖꯤꯔꯤ ꯃꯌꯣꯜꯗꯒꯤ ꯃꯤꯆꯝ ꯑꯃꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝ ꯐꯥꯎꯕ ꯈꯨꯠꯁꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯛꯇꯕ, ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯛꯇꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ IDPꯁꯤꯡ ꯑꯁꯤ ꯃꯐꯝ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯇꯦꯡꯕꯥꯡ ꯄꯤꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔꯗꯤ ꯇꯧꯔꯝꯂꯕꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯗꯤ ꯄꯦꯟꯅꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯅꯧꯕ ꯆꯍꯤ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯉꯥꯅ ꯆꯪꯂꯛꯄꯒ ꯏꯔꯣꯏꯅꯅ IDPꯁꯤꯡꯒꯤꯗꯃꯛ ꯁꯥꯟꯅ ꯈꯣꯠꯅꯕ ꯌꯥꯎꯅ ꯑꯅꯧꯕ ꯊꯧꯔꯥꯡ ꯈꯔ ꯂꯧꯈꯠꯂꯛꯂꯤꯕꯁꯤꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫ 40 ꯖꯤꯔꯤꯕꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ 3ꯂꯛ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥꯗ ꯁ꯭ꯄꯤꯀꯔ ꯌꯥꯎꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯣꯏꯔꯝꯂꯕ ꯊꯧꯗꯥꯝ ꯗꯦꯕꯦꯟꯗ꯭ꯔ ꯁꯤꯡ ꯃꯁꯥꯒꯤ ꯆꯍꯤ 43 ꯁꯨꯔꯗꯨꯅ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤꯒꯤ ꯗꯤꯁꯦꯝꯕꯔ 38ꯗ ꯂꯩꯈꯤꯗꯕꯗ ꯖꯤꯔꯤ ꯃꯤꯌꯥꯝꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ಶ್ರೀ ಥೌದಾಮ್ ದೇವೇಂದ್ರ ꯏಂಗ್ ಕುಂಜಾ ಲಿಸಿಂಗ್ ಅನಿ ಚಾಮಪನ್ ನಿಫುಮಾಥೋಯ್ಗಿ ನವೆಂಬರ್ಗಿ ಅಮದ ಜಿರಿಬಾಮ್ಗಿ ವಾರ್ಡ್ ನಂಬರ್ 10 ದಿಬೋಂಗ್ದ ಪೋಖಿಬನಿ ಹೌಜಿಕ್ ಮಚಾನಿಪಾ ಅನಿ ಲೆಹೌರಿ ಓಜಾ ಅಮದಿ ಉಕಿಲ್ ಅಮ ಒಯ್ನಾ ಹೌರಕ್ಕಿಬ ಥೌದಾಮ್ ದೇವೇಂದ್ರನ ಜಿರಿಬಾಮ್ ಹೈಯರ್ ಸೆಕೆಂಡರಿ ಸ್ಕೂಲ್ದ ಅಸಿಸ್ಟೆಂಟ್ ಟೀಚರ್ ಅಮ ಒಯ್ನಾ ಇಂಗ್ ಕುಂಜಾ ಲಿಸಿಂಗ್ ಅಮಗ ಚಾಮಪನ್ ಹುಂಫು ಮರಿದಗಿ ಇಂಗ್ ಕುಂಜಾ ಲಿಸಿಂಗ್ ಅಮಗ ಚಾಮಪನ್ ಹುಂಫು 39 ಫಾವ್ಬಾ ಸಿನ್ಫಮ್ ಅಸಿದ ಲೈರಕ್ಕಿ ಅದುಗ ಇಂಗ್ ಕುಂಜಾ ಲಿಸಿಂಗ್ ಅಮಗ ಚಾಮಪನ್ ಹುಂಫು 39ದಗಿ ಇಂಗ್ ಕುಂಜಾ ಲಿಸಿಂಗ್ ಅಮಗ ಚಾಮಪನ್ ಮರ್ಫು ಫಾವ್ಬಾ ಮಣಿಪುರ್ ಬಾರ್ ಅಸೋಸಿಯೇಷನ್ ಗಿ ಮೆಂಬರ್ ಒಯ್ನಸು ಲೈರಮ್ಖಿ ತುಂಗದ ಅಹಾನ್ಬ ಒಯ್ನಾ ಇಂಗ್ ಲಿಸಿಂಗ್ ಅಮಗ ಚಾಮಪನ್ ಮರ್ಫುದ पांथोखिबा अहुमसुबा मणिपुर लेजिस्लेटिव असेंबली इलेक्शन दा 40 जिरिबाम असेंबली कंस्टिट्युएंसी दगी माई पाक्तुना मिनिस्टर ऑफ स्टेट इन एजुकेशन इंचार्ज पुबहौखी असुमना मरी सुबा मंगा सुबा तरुक सुबा निपान सुबा मापन सुबा अमदी तरा सुबा मिखल सिंगदा जिरिबाम की मिहुत ओइना माई पाखिबनी अमसुंग मरी सुबह मणिपुर लेजिस्लेटिव असेंबली दा हाइबदी इंगसोक लिसिंग अमगा चामपन मरफु निपानदगी इंगसोक लिसिंग अमगा चामपन मरफु द्रा फावबा स्पीकर ओइना लेरमखी श्री थौदाम देवेंद्रना मणिपुर लेजिस्लेटिव असेंबली दा पाइरंबा मरुइबा फमसिंगदी एजुकेशन पब्लिक हेल्थ इंजीनियरिंग लॉ एंड लेजिस्लेटिव अफेयर्स आर्ट एंड कल्चर वर्क्स रेवेन्यू फॉरेस्ट एंड एनवायरनमेंट पनबे याय